Maru oiba pau Kangpokpida garising amang ata thokankhre. Kangpokpida ban sogatpasingna National Highway da lakpa gari ke amang ata thokankhre. Amaromda ban kauriba civil society organization singi mihut singna ngasi nungthul CM Bangalore pung kya wari sanakrabasu waroisin ama purakpa ngamkhidre. Hayeng makha tarang wari sanagani hairi. National Sport University sabagi lamgi wathoka mari lainana Kangpokpi Civil Society Organization singna National Highway Imphal Dimapur lambi da ningthokaba numitki nungthul pung amadagi thasigi taragi ahing nungyai phawba total ban kaukhibane. NSU sabagi lam demarcation da Kangpokpi district ki manungsanba harau thel gi lam soi demarcation tawbada Imphal West District Administration khaktana tawba yaroi Kangpokpi su yawgadabani haina civil society organization singna demand tawribane panba yabade akanba miyamgi irang marakta ngarang NSU gi lamgi aroiba demarcation tawkhrabane Kangpokpi miyamgi demand aduga mari lainana ngasi nungthul CM Bangalore Chief Minister ga Kangpokpi gi civil society organization singi mihut singa wari sanakhre wari sanabadu da lenga ki maikeida Yas Minister Letpau Hawkip CM gi advisor ngamtham Hawkip Imphal West DC amasum mari lainaba department ki official sing saru yakhi Chief Minister unabadu da Koki NP Manipur Koki NP Kangpokpi District KSO Sadar Hills amasum Koki Women Union gi lusingba sing saru yakhi mifam madu ngasi nungthul pung 9:45 dagi numidang pung 8:kun phawba satakhi adubu ngasi chapchaba waroisin ama purakpa ngamdabadagi hayeng makha tanan Chief Minister masa yauna Kangpokpi amasum Imphal West ki DC sing yauraga join mifam ama pangthoknaba ngasigi mifam aduna warep lauki haina KSO gi mekhet gi phongdorakti amaromda ban sogatpasingna ngarang numidang pung 10 dagi ahing nungyai phawba Kangpokpi District Headquarter da National Highway thingbagi akan mathabak sathabaga loinana security force na ngak lagalakpa gari kaya amang ata thokankre hairi ban na maram oiduna lambi da panduna lairiba gari sing ice lunse kipgen masayauna commando kangbuna ngak selaga Kangpokpi District Headquarter yaurakpada ban sogatpasingna gari singda nung thomjinduna mangta anki ban sogatpasingna gamgi fai laikop Bongmol Kaithil Manbi amadi Kangpokpi District Headquarter da lambi thingbagi akan mathabak sadakhi ngasi nungthul phawbada ariba taxation checkpost da loaded truck 100 rom panduna lairi district headquarter gi business establishment thong hangkhidi hainasu pausi isna makhatari to papaw manamu mau ama mangkhre aigi loinabi Srimati Laikhrakpam Ningol Naurem Ongbi Naubi Devi Sei Kungani Thoi apokpa Laikhrakpam Udoi Singa asi haukiba tang 19 tha mapan English ngani ga kungi ayuk pung 3 mukta du waida Santipur makha laikai da leiba mapam na satkani haina thokibadagi mafam khangdana mangkhre mangna thokiba matamda angangba masugi phanek ama yellow masugi furit khudang chonbi ama angangba masugi sapal ama angaubaga ut masugo langba suni ama sechakhi kanago mamiyoi singna thengnabiba yaurabade makhagi number asida natragana manak nakpa police station da pau pibiyo wakachariba and Premjit Maitai son of Naurem Bisambor Maitai Isok Awang Laikai PO Nambol PS Wongoi Bisnupur District Manipur contact number 69903447 haina sumna mayamda share tobirai atopolo makha tar sathrak poina atopa maroi ba pawkhra namu asiguma thawdo wathokse Manipur na hena thokpo dumaina tawrimya mayam supporting loksing oina ba khangjin bihau subsaba result khangan biyo Sawumbumda COVID-19 positive oikiba miyoi mari haukiba September 18 da Jenims da RT-PCR test tawada negative result lakpadagi amuk hana October 3 da Jenims da RT-PCR test tawada positive result lakpadagi samam naduna October 5 da Sana Charitable Medical Center da RAT test tawada negative result amuk lakpadagi karambana achum mano khangdabana laikai miyam da samamna ba pokhale maramduna masigi matangna chapchaba result adu khangbi khangan binaba Sawumbum student club Sawumbumna sirol amada mari lenaba authority gi puning chingsilagri hainasu pausi esna makhatana phongdorakli atopa paw manamu COVID-19 na maram oiraga December phawba lobigano Pakhang Thong Youth Development Association gi secretary Waikhom Ningthemna thadorakpa sirol amana ngasi Pakhang Thong leirakta leiba Pakhang Thong Youth Development Association Pakhang Thong Women Development Organization amadi Women Development Association ahumgi apunba warep ki matungina COVID-19 pandemic na maram oiduna wanaraba praja sing asi lockdown hanglabasu senthok lambi mapung phana leitabana sel thumgi phibam hainingai leitana soksile maram asina ngasi dagi daily weekly
monthly loan khomba sendoi loba amadi tender toba lottery tobana singba asi September tha phawbadi miyam gi awawa ingbiraga lepiu haidi maru oina thobal asoba bazar makha amadi pakhang thong leiraki akoibada mathakta panjakriba thabaksing asiga mari leinaba miyoi khudingmakna khatna sainaba phatanungda tholakpa khudingmakki daita masa masana pujagadabane masig mari lainana wakat amata clubta lakpada lawjaroi haina press ki khuthangda secretary na sirul sida makhatana pungdurakli silakpo oina pawng katang myamna COVID-19 gi khoi India da jizik vaccine gi matangda COVID-19 gi karamba phibamda lairige haibadu myam khangmina myamda share tawjage COVID tagi ngak thoknaba angamba thakta hidak puthoknaba honari Essential Commodity Act Drug and Commodity Act amasum Disaster Management Act asigi makhada India gi scientist singna COVID laisat asibu thingba ngamba hidak puthoknaba hotnaba yaba hotnari haina Times of India na thadorokpa paw amada phongdorakli athuba matamda puthokadoriba anti COVID virus asi sang kaya yamna puthokadage sunaba amadi yanaba mamalda amuk kapada sel kyam yamna sangadage miyamda vaccine asi miyam gidamak kaya yamna sem saraga karamna miyamda phangadage haibigi matangda su hidak saphamgi company singi yanaba thakta puraknaba kana hotnari haidi hauziki oinadi Essential Commodities Act Section 3 gi matung ina center na power to control product supply amadi distribution gi hak pumba paisinduna laikibana hidak asi punna amadi soina yonambagidama union government ki sapsaba ayaba amadi lawbu mathau taribani adubu tangai phadaba amadi athu akai gi damaktadi laingaki kanglon amagi makhadi hidak sing asi thamjindringai yondringai mamangna mathau taba kharadadi sijinaba yabagi ayabadi lai haina Time of India gi senior official amana phongdorakli Saurakna pabada malem pumbagi oina company singna COVID vaccine asi ingni singani kunga matogi aroiba matam phawbada billion anidagi mari phawbagi sangna puthokna rakani haina panari Pune da base tawba Serum Institute of India SII na malem gi oina vaccine asi 2 million samri dagi songa phawba puthokraknaba pareng lengduna lairakani haina phongdorakli India khaktana tha khudingi 2 million chani gi mathakta puthokpa ngamgani haina su SII gi Industry Executive na phongdorakhibasu laikre thajaba yaba pawgi likhun amada hauji local level da yonbagi athingba thamliba India gi wangmada saba hidak sing maming oina Oxford University gi candidate amadi Russia gi Sputnik 5 na singba hidak sing asi awangba thaki yanaba amagi makhada soidana yonba amadi laiba yarakani hainasu pawsina makhata na phongdorakli lainga asina su malem gi yaipa thaurangi khanduna Public Health Emergency gi makhada chapchaba yanagadaba mamal ama semduna yonbagi apamasu phongdokiba lairabani hainasu pauksi esida makhata na phongdorakli aduga mayamsu kari wakhalo laigi haibadu soiduna comment box ta comment amta thambiramo share ga video sama tang sa lusinjara again thank you